खुरुमजरी पाउ मिटिंग ताबिरिब सिंह बताराम नोकचरी अहानबदा मरोइबा पाउ लेबाग असिबु नुंगसिबा असेंगबु लुचिंगबा वाटबना लमदम असि चौखट लमजेल थिंथबनी हाइना बोर्ड के चेयरमैन पी धनकुमार ना हाइख्रे पुलिस स्टेशन सिंह जुरिस्डिक्शन मवोंग ताना सेमदो हाइबदाबिदा कुकी इन पी मणिपुरना पुंगनी फुनिपानगी सेनापति डिस्ट्रिक्ट चकाबन कौख्रे अमदी आसामना निपालक सुब नेशनल एमेचर मुइथाई चैंपियनशिप की ओवरऑल टीम चैंपियन ओइख्रे हौजिक पाव संदोकना लौबिरसी लेबाग असिबु नुंगसिबा असेंगबु लुचिंगबा वाटपना लमदम असि चौखट लमजेलदा थिंथबनी हाइना बोर्ड के चेयरमैन पी धनकुमार ना मणिपुर स्टूडेंट फेडरेशन की 15 सुब मपोक कुमन थौरमदा फोंदोख्रे कोंजेंग हजारी लेकाई कम्युनिटी हॉल दा पांगथोकपा थौरम अदुदा ट्राइबल रिसर्च इंस्टीट्यूट के जॉइंट डायरेक्टर सोलोमन चिंखाई एमएसएफ की प्रेसिडेंट लोंगजम उमाकांता इम्फाल फ्री प्रेस की एग्जीक्यूटिव एडिटर धनबीरना अथोइब मिथुंगलेन सिंह ओइना सरुक्याखे वांगखिबसिंगना फोंदोकनाखिबदा लमदम असिदा सिविल सोसाइटी ऑर्गेनाइजेशन अमदी महाइरोई सिंगी ऑर्गेनाइजेशन सिंगी चावरबा थौदांग लै अदुमोइनमक करिगुंबा मतमदा वाथोक अमथोकपा मतमदा आइन की ओइबा वाफम थौइदना मालचांग मांगहनबगी थबक चथबा यावरकपा असि खंथहनिंगे तोंगान तोंगानबा जाति कांगलुप कयाना खुंदाबा लमदम असिदा शांति ओइना लेमिनबा होटनबा महिरोई अमदी सिविल सोसाइटी ऑर्गेनाइजेशन सिंगी चावरबा थौदांग लै शांति लेत्रबदी चौखटपा थिंथगनी हाइबा वाफम सिंह फोंदोकनखि चेयरमैन पी धनकुमार ना मियोय खरना राजनीति बु करबार ओइना ओंथोकनबा होटनरकपा असि लाइबक थीबनी असेंगबु लुचिंगबा थोरकत्रबदी लमदम असि हिरम खुदिंगमक्ता चौखटपा थिंथगनी हाइखि पुलिस स्टेशन सिंगी जुरिस्डिक्शन मवोंग ताना सेमतो हाइबदाबिदा कुकी इन पी मणिपुरना पुंगनी फुनिपानगी सेनापति डिस्ट्रिक्ट चकाबन कौख्रे वाफामसी ngasi मणिपुर प्रेस क्लब ता साइकिल एरिया नागा पीपल्स ऑर्गेनाइजेशन यावना पांगथोखिबा पाउगी मिफम अमदा कुकी इन पी साइकिल की प्रेसिडेंट थांगखम लुफेंग ना फोंदोखिबनी मणिपुर प्रेस क्लब ता पांगथोकपा पाउगी मिफम अदुदा थांगखम लुफेंग ना फोंदोखिबदा सेनापति डिस्ट्रिक्ट की मनुंग दलेबा साइकिल एरिया की मनुंग चनबा तोंगान तोंगान बा खुल चामकुन हेनबा मफम सिंह पुलिस स्टेशन जुरिस्डिक्शन की मतुंग इन्ना तोंगान तोंगान बा डिस्ट्रिक्ट के पुलिस स्टेशन सिंगदा मनुंग चंदुना लेरी मखोई सिंह असिबो हेन नकनाबा सेनापति डिस्ट्रिक्ट अमदे साइकिल एरिया के पुलिस स्टेशन सिंगदा चलहनबगिदमक चही असि सेप्टेम्बर थागी तांग 15 दा मणिपुर गवर्नमेंट ता मेमोरेंडम अमा पिसंदना तक्सन खिबलैरे मेमोरेंडम अदुगी पाउखो मणिपुर गवर्नमेंट ना ngasi फाउबा पिरक्तबदगी तंगाई फदना सेनापति डिस्ट्रिक्ट की मनुंगदा था असिगी तांग 13 की अहिंग नोंगयाइदगी तांग 13 की अहिंग नोंगयाइ फाउबा पुंगनी फुनिपानगी ओइबा चकाबन की फिरेप असि लौरकपनी बन मनुंगदा महिलोइसंग सिंह प्रेस मीडिया अमदी तंगाई फदबा लाइनिंग की थौरम सिंह कोम थोकनी फोंदोखे तांगखम लुफेंगना मखाथाना हौजे साइकिल एरिया की मनुंग चनबा सगोलमांग पीएस की मनुंग चनबा खुल 15 सगोलमांग पीएस की मनुंग चली मसिदा नतना इम्फाल ईस्ट की अंड्रो की मनुंगदा खुल कुन यांगांगपोकपी की मनुंगदा खुल 15 थौबाल डिस्ट्रिक्ट की नोंगपोक सेकमाई की मनुंगदा खुल 13 इम्फाल ईस्ट की मफौ दाम की मनुंगदा खुल 19 न चिंगबा मफम सिंह तोंगान तोंगानबा पुलिस स्टेशन सिंगी जुरिस्डिक्शन मनुंग चंदुना लेरी मखोई सिंह असगी मनुंगदा सेनापति अमदी सदर हिल्स की मनुंगदा मनाक नकपा पुलिस स्टेशन सिंगदा चिंगबा याबा मफम कयासु लेरी डिस्ट्रिक्ट लाना मफम सिंह कोनसिनबगी महुत्ता डिस्ट्रिक्ट मनुंग दलेबा मनाक नकपा पुलिस स्टेशन सिंगी मनुंगदा चलहंदबगी वाहनथोक करिनो हिरम असिगी मतंगदा वारी सनसी हाइदुना ngarang डेप्यूटी सीएम ने कौरकपदगी चटलुबदा महक मसा लेरमदबदगी तंगाई फदना चकाबन कौबगी फिरेप असि लौबनी चकाबन मनुंग असिदा ट्रांसपोर्ट एजेंसी अमदी ऑर्गेनाइजेशन सिंगना तेंगबांग पिबियो करिगुंबा चकाबन मनुंग असिदा पामदब थौदोक थोकलबदी मदुगी दायित्व मणिपुर गवर्नमेंट ना पुगदबनी हाइना थांगखम लुफेंग ना मखाताना फोंदोरखि डिस्ट्रिक्ट अमगा पुलिस स्टेशन दो ओरो पुलिस डिस्ट्रिक्ट बाउंड्री दो ओरो डीसी की एडमिनिस्ट्रेशन मखा दो ओरो असमायना जानसिनबा क्रॉसिंग तौनबा ओवरलैपिंग तौनबा से असुको मसे लेहननुसे मसी सोइदना प्रॉब्लम थोरकदबा अदुगुंबा पॉलिसी ने अदुना मसी तो गनुसी सरकार तो बिगुनु है दरकार लेदी सेनापति डिस्ट्रिक्ट पुलिस मखा दसु
पुलिस स्टेशन रिकॉल कया रिकॉल होगा तो हम अब क्या दरकार होगा हम Candidate listing tara nipan henbana saruk yaduna MPSC prelim exam pangthokre tongan tongan ba center nifu humdoida parikha asi asoi angam yaudana pangthokhi mamang da pangthokhi ba MPSC exam dagi handaki asina ahong bakhara leikhi center amamamda candidate jani dagi listing ama phawbugi changda parikha thanakhi mamangi parikha da interview gi mark chahum leiramba adu handaki asidadi mark jani da hanthakre ngasi pangthokliba prelim asi oina apunba mark chahum ni punna question jani oiri ayuk pung tara dagi nungtil fung ama phawba pung ahum chupna parikha pangthokhi ngasi pangthokhi ba parikha asigi oina science social science gk amadi english yauri mamangi parikha dagi handaki parikha asina mahairoi lising taret hena sarukyari haina MPSC gi joint secretary and Nimaitan Singhana phongdokhi MPSC की examination hold su candidate chartered का कुन्ना परीक्षा थारी MCS, MPS, MFS अमदी junior MCS के अपन ब पोस्ट मरफुद्रा माथोई लौनना बा exam असी पांगथोकपनी prelim दगी candidate चामरी ग यांखै मंगा रोम खंगतुना मेन द सरुखियाना ब थौरांग तौरी question sing असी मपालम द सेम्बनी हाइनसु निमाइचाना ISTV News ता फोंदोरखे हातो कुंदगी हनक CS लाइसी हानदी कोई इंटरव्यू मार्क्स सहु मोलमी हनदी सनी दा हंतरे अदुगा सनी हंतरे अदुगा हनना कोई एसए की मार्क्स हाना सनी को बदगी छेद सहु मोइबा समाय तमना बगी कनोदिका सिलेबस कने इंटरनेट चेंजेस हम एडजस्टमेंट हम कर जे चेंजेस ये कोई मणिपुर गवर्नमेंट स्टेट कैबिनेट ना पायब दौर मतुंदा लौबिबा कोई मणिपुर सिविल सर्विस कंबाइन कंप्लीट जम सन 2010 से नौना समाय ताना संतोखियो Maitai Mayek Coaching Center Nongna Hangdopugi Thoram Ngasi Laifam Kunau Soibum Lampa Community Hall the Pangthokre Thoramadda Milalgi President S Tomba Mangang EK Higher Secondary School gi Principal P Sarat Chandra Sharma Pradhan S Somorjit Amadi Milal Nongpok Panagi Luchingbi Jamuna Mayeng Bamsu Sarukyakhi Lamdan ba Salamna Maitai Mayek Coaching Center asi tongan tongan ba mafam tarani thoida hangdokre tongan tongan ba miyoi singna center asi hangning ba leirabasu hangba yagani Milalna lamdam asida lol amadi mayek chawkhat hanana ba thaurang oina asigumba khongthang asi lokhalakpani haikhi Milalgi General Secretary P Thakabana Milalna chatharakpa lol chawkhat hanba amadi mayek chanaba khongthang oina tongan tongan ba gari gi name plate singda maitai mayek na thaba banner hoarding amadi local paper na chingbada maitai mayek ki saruk haptuna kanna honari lisingani taramari dagi additional English lokthoklaga masa masa gi community gi loan silagani lisingani taramanga dagi class 10 da maitai mayek na thaba yaragani Hauzik lol gi tongan ba directorate hanglabani na lamdam asida leiriba kanglup kaya gi khudong chaba hena phanglagani haikhi Hana Manipur board na additional English na ama koi ke lahul lambagi kudong saba ma mairoi sing da pyramid adu 2014 lagi di additional English se lokok hai masi koi bas ki tang tunga ma thoi da bolok se education na koi order ma thokuna la iba 2014 lagi di koi additional English se thamarwai ada Manipur board na recognize tawra lol tribal dialect pudimaki masa masa ki rules na si sapal nan pagi dam Manipur board ki makada lai ba pagi school pudimakta masi sana ba horgani TZ gi Mahairoi Sanabam Jesna gi misi asi chingnaningai oiba misi ni haina TZ Higher Secondary Student Union na phongdorakli Laikhidrabi Jesna mabuk mapau phabi lairik ta pukning changba school asigi Mahairoi amani mahakpu hatlamba thodok asi union asina yaning da ba phongdorakli matau karam na thodok asi thokibano amadi mihat asida kana kana chenai haibadu athuba matamda puthokpinaba home gi thabak puriba deputy chief minister gi pukning tingsilli Amaramda school asimaki Mahiroi amabu rep taubada chenariba William amadi Tarun hauzik phawba terak pidana leiri athuba matamda mara leiba sing terak pibaga loinana Jesina misi gi matangda chenaba sing puthok unatrabadi Mahiroi singna akanba khongjang chungsangani hairi Organization for Indian Women Against Crime nasu Jesina gi misi jingnaningai oi hairaduna misi asigi matangda mari leinaba authority na mityeng changbiyu lamdam sida crime kaya thokpa maramna mama mapa oiba singnasu machanupi singbu jeksanbiyu hairi
Awan balaybag ama purake hairabadi nupi singi achauba thaudang lay haina MOBC gi Parliamentary Secretary Muhammad Amin Sahana haikre. Khetragaon Kendra gi Mahila Congress ki matang da pangthokpa workshop amadi mass enrollment ki thoramda wafamasi mahangna phongdokhibani. Khetragaon Block Congress Committee na sindna pangthokhiba thoram aduda Parliamentary Secretary Muhammad Amin Saha Manipur Pradesh Mahila Congress Committee gi President R.K. Ranisnana yauna Congress ki karmi kyana sarukiya khe. R.K. Ranisnana nupi singna law making body da sarukiya bagi masing hengalaklabadi nupi angang da chathaba crime sing kharamakhay di hantahan bangamgani haikhe. Victim dusu nupi dugi masani. Rapist dusu victim dugi masani. Mainly nupi da thammo aina ui thamsu thammaningi mama aduna masagi lisat tawliba thogdo wato mama na khangge haiba yaroi mama di hek ulapadi masado hawgalapadi na tumdibo mama na masagi na khangda bahunadi Muhammad Amin Sahana haikibada Congress party na nupi bu mapangal kangkhat hanana bu hanari Mahila Congress nasu Manipur da nupi sing na thengnari ba awaba sing khangdok na ba hotna ba loina na nupi singi awaba kokna na ba thabak paikhat minasi haiki nupa din ka mangkhang da bani family ko din nupi ne ko ni na face no gi thena ga da ko di mo se ko nupi ben thena ga sakda adu ne yang hajeri do toy ne ko nupi me mafam phom kun mutta awareness program fe yomin ne si HIV gi khangde social relevance khangde social welfare gi khangde medical khangde daga party ko khangde tonga ba put ke mak ashan le khamre fighting ki phaba dol fighting phaba adu sarkar fighting phaba adu team bhara se maga samar ta gadi ko mang wang sauna ena ko ligyo ko thelabe BJP Mahila Morcha Manipur Pradesh na sinduna BJP State Office Nityapat Chuthek Imphal gi meeting hall da ngasi Balika Janam Utsav Karyakram gi thoram pangthokre thoram aduda party gi President T.S. Chauba Mahila Morcha Manipur Pradesh ki President N. Ibemcha Vice President Saitya na maru oiba miyoi sing oina sarukya khe thoram asigi sarukamo ina supnatangi machanupi ama khaktang pokpi mama marida khudol pot piduna ikai khumna bu utkhe party gi President T.S. Chaubana nupi da sakti piba haiba party gi pandambu nauhongna naning singduna thoram asi pangthokpani haikhe Jenims ki akhanaba Dr. Tim Amana Chingi District Singda Chatuna Cell Amata Laudana Ukrul District Hospital da Chatkibatang Taramathoi dagi Taranithoi phawba numit nini chupna major operation yauna punna operation kun mai pangna pangthokre District asida taret lak suba oina pangthokiba operation camp aduda Jenims ki surgery gi associate professor Dr. N. Jitendra Naluchingkhe Atai atopa Dr. Singh adudi anesthesia gi assistant professor Dr. S. Thoi Bahenba Dr. P. Pritam surgery gi Dr. Fungrei Khan Dr. K. Raiwang gynae gi Dr. Chaurizit Dr. Rosemary amadi paramedical staff Taruk Loinana Ukrul District Hospital gi chief medical officer Dr. Rai Khan ne Kem aduda major operation tara amadi minor operation tara punna operation kun mai pang na pangthokhi Dr. N. Jitendra na phongdokhibada Ukrul dagi Imphal da laklaga anaba yengbada khudong chadaba kaya thengnariba asiki yengduna asigumba thabak asi akhanana paikhatpani Ukrul amadi Tamenglong da kem taret lak mai pang na pangthoktuna miyoi chama yangkhai gi mathakta mai pang na operation chathakre Chief Minister Okram Ibo bina camp asi pangthoknaba pautaka loinana chathabani makhatana ataidasu pangthokani हाईबीरागदी अखोई सोइद्र सकनी मसी तौरिसी अखोई चीफ पब्लिसिटी की तौबसु नते अदुगा अखोई लाइसी पिशानु सालौदना कोतना ऑपरेशन तौबा अखोइना तौब नते मसी प्योरली वॉलंटरीनी अदु कदा मखरना थागत पिरपुसु यावी अदुगा निंहन नाय ओइबा वहाई वता सु अखोई अदुम तादब नते अदुबु याम नुगाइबदी अखोई ऑनरेबल चीफ मिनिस्टर ऑफ मणिपुरना अखोइदा असुकी मतिक हाइबदी थागत वहाई अदुगा अखोइदा मसी तौबिदबा यादी तौदबा यादी हाइदना असुकी मतिक महागना प्रेशर पी अखोइदा पांगमयाब मतिंग पांगबीरी Operation Camp aduda NEC gi Secretary Amay Singh Luikham amadi Ukrul gi DCSK Chaurasia su laktuna yengsankhe Amay Singh Luikham na district hospital asigi awatpa khutsukhulai sing amadi operation theater asi matam ga chunaba mawongda semgat
nabagidamak planning department ki khutangda darkar oiba sing khanghalau mahaki maiketi ki pangba yaba mateng pangani haikhi. Equipments for hospital, for your medical cases, we can support you there. If you need an expansion for wards, we can support you in buildings also. So you will have to look at the Churachandpur model, see to what extent are the deficiencies as far as this is concerned, and on the basis of what we have done for Churachandpur, you can work out your own plan, send it to the planning department. Panthoibi imagi thauni thauram pangthokibasingda Southeast Asia Cultural Organization na thagatpa phongdorakli. Siko na lamdam asigi nat ki damakta changsilakpa thabak thauram singda miyamna mapungphana matungda su saugalakani haibagi thajaba thamlakli. MLA Local Area Development Fund gi makhada lupa lakh ani makhai changna nauna saba Friends Gym amadi Manipur Development Society gi matenga loinana lupa lakh mari changna saba kaisam lekai market set haurema Sambubi Kaitel nasi Nauria Pakhang Lakpa Kendragi MLA RK Anand na sangaduna miyam da sinakre. Ngasigi thauramadu da additional SP Oiramba M Babudhon amadi Young Friends Union ge maruiba thaupuba kayasu sarkyakhe. Sangabagi thauram aduga mari leinana Young Friends Union na konba mapham singi lambi amadi drainage ki phibam sing haubam marak kaisam lekaida sariba water supply scheme gi phibam MLA na yengsankhe. Khongchat aduga mari leinana MLA na phongdok khibada lambi thong drainage amadi thaknanaba ising phangdabagi awaba mayok nariba sing mari leinaba minister amadi department ki miyoi singa tanaraga semgatnaba honaragani haikhi. Pagi tourism phangdabagi awabli hana khoi leram sing si matam ki matam expansion road expansion lakpa sumar moiga pagi pipe sing roin was so mai ta hana si so khoi ne yeng mangam dai bai hana ujik si pagi stay the home working on the guys the see mataki some the guy that you put the entire stress see population see somebody more see see either side something so quick side is been done by program Tungda kaisam lekai gi nupi tara tara na saba committee semduna APL gi cheng kg tara tara ahongwa mamalda miyam da phanghankhe. Driving Training and Research Center Manipur gi tara suba mapok numit thauram ngasi tera thangapat mapal de laiba center asigi head office ta pangthokre. Thauram asida center asigi president Dilip Kumar, advisor Ratan Kumar amadi secretary Santi Kumar na chingba miyoi kaya na sarukyakhe. Secretary Santi Kumar na haikibada miyam gi achauba mateng na ngasi phawbada center asina trainee lising taruk ki mathakta puthokre. Miyoi kaya state amadi central gi service ta thabak phangnakre kaya amana masagi gari thauduna hingnabagi lambi oinari. Training center asida ngasi phawba mari leinaba department amadi sarkarna mityeng amata changbidaba asi laibak thibani haikhi. Terrorism de laiba Salam Ya School bu mahaki loina bi oirambi Naurem Aruna na informer ni haizinduna police tapan kiba thawong asi pende mahak micham ni haina All Manipur Women Social Reformation and Development Samaj Terrorism branch na Paumi Singh da phongdokre ngasi Manipur Press Club te pangthokpa Paumi Singh ga unabada Ya School na haikibada Aruna ga makhoi anigi marakta lairiba wafam asigi achum aran thidana organization amana mangonda maral kaya pirakpa asi pende haikhe. Aduna aina hajani mudi domestic violence marumda samdam liba punsi nupa masa mayam punsi se subhana wa pum doi ta bada di nupa se khoi dik mai ni ni haina ai hang bo hawa ya chang bida aduna aina roi bo hajani mudi achum bagi namuk libi ba imai ben baru bang kai puna bang na ai ki tokuk sim tang da achum bu tok piu aina la la me ai yung ibon tok budan dido ai no pibiu no pido la me no pi masa da pibiu ai se ai ma si ma am da thamjage Development Samaj ke secretary Mani Leimana thongtok asigi matang da Ya School na wakalak labanina head office ta Hiramasigi matang da yengsin bina ba cherol thakragani haikhe wakal pura ni matung sidai ni ai ni ma hoi thai ma asi masigi matang da ai di ka phangjabana te aduna maram hoi dana ima hoi ni masi asum bang khaktang nage anmaki yanga thokna si haiba wafam si ngawa dai wakal chalo sikaktani National Highway chamaga yankai pangthokpa asina miyoi kayada akaiba lakani Highway asigi nakyeta fit yankai pakthokani hairiba asi amuk hanna khanthabiyu haina ngarang Churachandpur da pangthokiba Paumi Singha unabada GSC against the eviction of land owner gi miyoi singna phongdokre gari mayam sina lambi nungaiba thina munnabada accident se toina thoe government na machine fajana maintain to bi rega adagi
लेहोरी वा हुजी के लमसी नाग जे तरा तरा कोयलास ब्लैक टॉप तो रगसु मसी 50 years चटना यारी हाना होइदा लोई World Mental Health Day Gamari Lainana Tayola Machupna Chatharakwa Thoram Ngasi Changangai da Laiba Center for Mental Hygiene Deloisan Crep Existence Halfway Home for Mentally in Person Amadi Center for Mental Hygiene Sinduna Chatharakwa Tayol Palan Aduda RIMS ki psychiatrist Dr. S. Gozendro Amadi Social Welfare Department ki Hana Director Oramba Dr. Sarat Sarmasu Sarukyake Mental Health and Older Person Singda Yumpam Oiduna Pangthokliba Thoram Aduda Wangang Kiba Singna Mentally in Person Singidamak Yaifana Bathorang Lokat Patangai Fade Makoi Buta Thita Waina Tauridabani Wakal gi lainana naba mioi kaya mapung phana layeng badagi mahusagum hingba yauri Dr. Sarat Sarmana Supreme Court ki rai matungina state khudingmakta mental health hospital amamam lingnana ba hukum thokrabasu Manipur gi di karisu thabak lokhat pide masina tongan ba NGO singda awaba kaya mayong nei phongdokhi Maoist Communist Party of Manipur nasu October 15 gi ayuk pung manga dagi nungthil pung manga phauba pung 12 gi general strike kaukre Lobasi gi Secretary Publicity and Propaganda Nonglan Maitei na thorak pacherol amada Manipur bu India na loksin naba hotnabada matam adugi Congress aigi kangbu singi chauna loktu na balai khi habisi kakningai leitraba wafamne Fibam asigi mathakta lising amaga chamapan Nifuga Nipan October 19 da Manipur Constitutional Act lising amaga chamapan nifutare chatnaduna Manipur da ningthau haibasi supnagi mamingtagi oina leiraba matamni Maramaduna Maharaj Buddhachandrana Lebak Miyamgi Mahut Sinduna Atopa Lebak Amaga Yana Cherol Inabagi Hak Leite Maramaduna Manipur Merger Agreement asi chatnaba yaroi haina matamadugi Manipur State Legislative Assembly na warep loduna India da khanghankhi Adubu India na namduna Manipur bu India gi saruk ama oire haina lauthokhi matamadugi feudal society na products oina puthokhiba bourgeoisie society aduna British ki makhutagi ningkhatam laba Manipur na India gi khubam nungda amuk hanna India ga pullaba matungda ot nei khiba kangbu adu kana kanano haiba masak khangdoklabadi loktunaba asigi asengba masak khangbangam Sigi Thagi Chekong Red Thunder gi anisuba issue puthokle issue asida malemda karigi damak revolution thorakhibage haibagi wari wakhong adu nainari amadi lamyanba hizam irabot ki lalhau matungdagi chatharakhiba lalhau asi karamba makhalgi lalhau no haibana chingba yauri issue asi October 10 dagi lub asigi website na chingbasdagi miyamna phanglagani hairi Manipur Literary Society Imphal na sindurang asi Manipur Hindi Parisata G. Vijay Kumar na iba JC Tongbragi radio drama nainaba Doneshor Konsam na iba Isai Lyric Ho Isabi Amadi Beryl Thanga na iba Mamal Haiba Lyric Sing Phongkre Thauramada Manipur Language Advisory Board ki convener Professor S. Bihari Manipur University ki School of Humanity ki Din P. Nabachandra Manipur Literary Society Imphal ki President Samurai Latpam Palhadar Sarmana Thaurama Pusing oina sarukyakhe Lakliba October 13 ta pangthokadoriba Idul Juhana lakpada Pangal Political Forum Manipur na lamdam asida laiminari ba tongan ba furup singda yaifa paujel pirakli Lining Lysol tongan ba pangthok narabasu mapudi amakhaktani haibasi ningsingduna ekhoi khudingna mapugi yathang amadi Allah gi achanba Prophet Muhammad na len khiba punsigum lelaba ngasiki ne tadraba amadi nungsi chanaba walaklibasi kokpangamgani Idul Juha gi nungi oiba artha khangna Muslim Ichilinau Singna Itki Thauram Pangthok Piu Numit Asina Lakpada Nauhaunana Kathok Pagi Wakhal Amasung Santi Ki Pandam Thaminaduna Lamdam Asi Ingna Chikna Santi Oina Panba Lamdam Ama Oira Sanu Haina Forum na Alada Dua Tauri
नुमित असिदा सेरियट की वांगमदा जुआर सानबा लगाव खावबा सिनेमा ड्रामा गी सो उतना सेल तानब होनाबसिंग तौबिगनु लोइनना नुपी मचा अमदि नुपा मचा सिंगना लेकाई थादोक्तुना कोइबा चटपा मफम मतम चादना फमिनबा पुमनमक लेपियु हाइरि Manipur Muslim Welfare Organization nasu numit asina lakpada Manipur da khundariba tongan tongan ba jati furup sing pumnamak nusi chanaba santi leiba ireibak iramdam ama oirasanu haina lagi maphamda thaunizari lamdam asida khundalai tariba kanglai mitai pangal ichilinau singi maphamda yaifa paujel pirakli lamdam asigi apunba saktam ama sagatminaduna chawkhatpa manaba khunai ama ohelasi Idul Juha gi manungda kanagumba singna mayai kaba nisa sizinaduna juar lagauna chingba sanabidanaba khanghali amaromda kumai asigi khudong chaba lauraga pot ki mamal hingat bidanaba apil tawri Muslim singi kumai asina lakpada All Manipur Muslim Student Organization nasu lamdam asida leminariba tongan tongan ba furup cha sing maroina Islam dharma chaliba ichilinau singda Idul Juha gi paujal pirakli Amarumda Lebaki Awanba Ama Puraknabagi Damakta Achauba Thaudang Loriba Organization Singna Chahi Khudingi October Tara Mangabu General Strike Tawduna Laklabasu Muslim Singi Yenglaga Handaki Chahi Asigi General Strike Asi Kumai Asigi Yengdana Komthokpiu Haina Apil Tawri Laima Namul Khambi Haina Mingthonba Pung Ama Minute Manga Sangba Dance Drama Ama Ngasi Ahan Boina JN Manipur Dance Academy da Khudol Tamkre KS Ramesh Kumar Amadipi Meghachandrana Music Director Oiba Kumari TH Ibemubina Choreograph Amadi Direction Piba Dance Drama Khudol Tambagi Thoram Amada Manipur gi Governor Dr. Asini Kumar Amadi GN Manipur Dance Academy gi Vice Chairman Professor N. Tombisu Mityeng Takhe Dance Drama Khudol Tambaga Mari Lainana Governor na Manipur gi Cultural Heritage ki matangda wafam kaya phongdokhe A very good dance and drama today. I am acutely aware that all of you here are eager to watch the performance. I hope by then this thing is restored. I am also equally eager to see this presentation for the first time in my life. Tungda Laima Namul Khambi Miyamda Khudol Tamki Dance Drama Aduna Ayeng Basingi Pukning Chingsin Basungamki. Wabgai Kairakta Bangladeshini Chingnaba Muslim Nepal Phaduna Police Sinakraba Matung Asi Friends ki President Sapamcha Jadamanin Luchingduna Lamdamdu ki Miyoi Kayaga Loinana Mitop Sing Laktuna Lesil Libra Mapam Kayada Changduna Check Tokre Mapamduda Mitop Nasaba Bakery Sing Su Check Tokre Maduda Manufacture Tarik Pot ki machal register tawdana amadi expiry tarik thadaba bakery item kaya fagatuna Kairak Yawa Bungda Mai Thaduna Manghankre Lamdam Madugi Miam ki Oiba Mipam Amasu Pangtoktana Friends ki Masalo Shang Oina Thobal District Wabgai Kairak Hangdokre Chairman Oina Elangbam Somendro Secretary General Chongtham Sanatomba Oina Khankre Inner Line Permit System gi Changsilak Pathabak Singda Sarukyaba Haina Warep Lokre IMC na lamfielda laiba Kripsa grounda yanaba amagi makhada fata haudi hundokliba asi mawong maril tadaba natai sadaba kaya thokhale matam kaya gi mamangdagi lamfiel area gi akoibada fata haudi hundoktanaba khongjang kaya su changsin khrabani lisingani tarani thoi January thadagi Dokpa leblagani haibagi yanache fauba inakrabani haujik langol tabal lambi mayai fauba hidoktuna lambi chatliba singi akoibada leiriba miyamda chauna apanba pire thawong asi yaningda bafong doktuna wakat mifam chathakibaga loinana All Community Welfare Association lamfel semgat sagatba nupi singi lop amasung thongan lairembi masai gol semgat sagat nupi lupna phata haudi haidok pathingkre MDU holder jatha rakliba Creative Writer Singi Nifumari Suba Short Play Competition gi ngasi mangani subada pada top khongnang khonggi ingel gi nong hau amasung LYDU Lairen Kabigi Saren Chanba Utkre Hauzik Makhatana Thabaki Pau Lobirasi Hauzik Thabaki Pau Lobirasi
Tongan ba Nationalized Bank ta clerical cadre gi posting launaba candidate singdagi darkhas kaure masagi chahi kundagi kunipan fawada leiba graduate pass tawraba miusingna apply to yagani hare niyomgi matungina candidate singi chahi komthokane form bisin bagi aroiba matam September gi tang 8 ni parikya pangthokadaba matam na November gi tang 13 ni parikya center Imphal do oigani North-East Frontier Railway Group D post ki damak achamba sejam da candidate singdagi darkhas kaure masagi chahi mathang chahi gi January ama fawada 19 dagi 19 fawada leiba oigadabani mahigi thak matriculation ni darkhas pisin bagi aroiba matam October 19 fawani Railway Recruitment Cell Patna na Grade D post launana bagi damak candidate singdagi darkhas kaure masagi chahi 19 dagi 19 fawagi manungda leiba ITI Natraga Center of Excellence Natraga Manava Thaki candidate singna October Thagi tang kumnapan phawagi manungda application pisilakpa yagani hari Airport Authority of India na Northern Region gi oina Junior Assistant longnabagi damak masagi sahi kuntra phawagi manungda leiba candidate singdagi darkhas kaure class 10 pass tawbaga loinana mechanical automobile natraga fair da diploma paibaga loinana chada yankai phangba natraga class 12 chada yankai dagi tadana phangba candidate singna October thagi tang 15 fawagi manungda darkhas pisilakpa yagani hari National Bank for Agriculture and Rural Development Nawat ki Grade A amasung B gi post longnabagi damak candidate singdagi online da October gi tang 13 fawagi manungda candidate singdagi darkhas kauri Parikya Center Guwahati da oigadoriba asigi damak BE natraga B.Tech ta chada humfu amadi master degree da chada humfu dagi tadana phangba candidate singna darkhas sarakpa yagani hari Staff Selection Commission na stenographer grade C amadi D gi firm khara logadori sahi 19 dagi 19 fawagi manungda leiba 10+2 pass tawbaga loinana stenography haiba mioina lagliba October gi tang 16 fawagi manungda darkhas pisilakpa yagani hari Madhakta pankriba thabaki pausing asigi hena akupa marol babu parada leiba job center dagi khangba yagani thabaki pau ngasigi di matang asida loshinjare Muslim Singi Idul Juha lakpada palt nasu yaifa paujal pirakli It asi Muslim Samasna amadi atai Kanglup Singna punna pangthok minaduna harauk tayambaga loinana ingna chikna panba hingsa taunadaba jati bijati khaidaba chaukhatpa Manipur haibadu ohelasi haina lobasigi chairman Arafat Azadna paujal pire Numit asida inkhalakliba Muslim naha singna nataba chinjak chasin thaksinduna ngausinnaba nubi macha singna pardagi wangmada akamba fizol set chaduna lambi sorok cinema holder chatnaba amasung lagaw juwar amadi hausina singba sanadanaba khanghali habje sanabagi paw lobirasi Sanabagi Pauda, Assam na Nipan Lak Suba National Amateur Muay Thai Championship ke overall team champion oikre. All India Amateur Muay Thai Federation Sinduna Kumanlampak Boxing Stadium da Chatharakpa Championship asi Loishinbagi Thoramda MLA Karam Shyam Amadi Association asigi President su oiriba MLA Dr. NG Bijoy su Sarukyakhe. Championship adada Assam gi Janur Khondana Best Boxer takre. Meghalaya na punna gold medal mga silver medal ani aduga bronze medal mari lauduna ahum suba position Manipur na gold medal mga silver medal taruk lauraduna ani suba aduga Assam na punna gold medal 19 silver medal 13 aduga bronze medal taruk lauduna overall team champion oibangam kibane Nipan Lak Suba Manipur State League King asi Kumanlampak Main Stadium da sanakiba ahanba match da league asigi hauzik ani suba position da lairiba M Khabambu Neroka Sangakphamna goal ahum amada maithiba pikre Neroka Sangakpham gi goal ahum adu Satish Ratan amadi Susilna goal amamam chankhi Amaramda Medsadada M Khabamna Supangi goal amakhak handokhi M's ki goal adu Kisan na chanbangamki ngasi sanakiba ani shuba match da Trau Kwakaithel amadi KSC goal amamam chanaduna draw chatkre Trau gi goal aduna L Bikramna match adugi minute humbu manga chatpada chankhi aduga KSC gi goal aduna match adugi injury time matamda Man Bahadurna chankhi
Manipur Tennis Association amadi Eastern Sporting Union ESU anina sinduna chatharakpa State Open Junior Tennis Championship ngasi lotion kre ngasi sanakiba under 12 boys ki final match da TH Razibna NG Duendibo 0.6375 tamaiti bapi kre match sesi lotion bagi thoramda YAS ki Commissioner RK Nimai amadi Manipur Tennis Association ki President T Pamaisu sarukyaki Championship assilation bagamari lenana under 10 boys, under 12 girls ki winner amadi runners up takraba player sing yauna manamathum sing pikhi. Manipur Handball Association ne Sindhu Nachatharakpa Kuntra Humdoirak Suba State Level Senior Men's and Women's ke Nupigi Final Match da Manipur Police Sports Club na Citizen Club Soibam Lekaibo Goal Kunithoi Tarataruk Tamaithi Bapikre Nupagi Final Match dana Manipur Police Sports Club pu ARC na Goal Kunmapan Kunmathoi Damaithi Bapiduna ARC na Nupagi winner Oibangam Kre Thangmaiban gi Laizing Ningthau Sanglen da Chathariba Waikhom Gambhini Memorial League Kam Knockout Kang Tournament ki ngasi sanakiba match da Oinam Kendra na Thongzu Kendra Bibu Panjal Kuntaret Tarahumdoi da Maithi Papikre Hayeng Thangmaiban A amadi Khundrakpam Kendra ga sanaragani Imphal East District Football Association ne sinduna aba ground da ngasidagi Ngangbam Bobby Memorial Second Division Football League Tournament hudokre Tournament asigi ahoba match da MHGAU Golabati amadi BPYC Basikong ani sanabada team animakna goal amata chanabangam dana draw chatkre Karnataka da thasigi tara nipandagi chathagadoriba tara humdoirak suba Sub Junior National Wushu Championship ta sarukiyagadaba Manipur gi team ngasi Imphal thadokre team asida Talaugi Rutinda Punna athlete Taranithoi Sansauda athlete Taramathoi amadi coach ani amadi official ani sarukyari Kuman Lampak Sports Complex tagi Wushu Association of Manipur gi Senior Vice President NG Iboton Association asigi Secretary N Biramani Imphal West Police Commando gi OC John CDO Imphal West Bazar Unit ki Inspector Wi-Fi su sarukyaki ICAR Lamphel Patagi Phangba Paugi Matungina ngasiki Khwaidagi Saba degree Celsius Kuntranithoi Dasmik Ahum Khwaidagi Ingba degree Celsius Tarataret Dasmik Manga Nungsite Yauba Ising Manilgi Chang Ayukta Chada Marfudra Mathoi Nungtildana Chada Yangkainipan Nongjugi Chang Nilni Aroibada maroiba pau amuka na pizari Laibag asibu nungsiba asengba luchingba watpana lamdam asi chawkhat lamjel da thinthabani haina board ki chairman P Dhanakumar na high kre Police station singi jurisdiction mawong tana semto u haibada bida kuki NP Manipur na pungni funipan gi Chanapati district Jakaban kaukre amadi Assam na Nepalak suba national amateur Muay Thai championship ki overall team champion oikre ngasigi onadi pawmit yang tabiri basingba mukana khurumjari